ꯃꯌꯥꯝꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯉꯥꯡꯐꯝ ꯁꯤꯜꯄꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯉꯁꯤꯅ ꯈꯔ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗ ꯑꯩꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯁꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯎꯕꯗ ꯑꯗꯨꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯅꯥ ꯇꯪꯒ꯭ꯔꯥ ꯍꯩꯔꯨꯛ ꯇꯪꯒ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯆꯦꯟꯈꯠꯅꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯆꯦꯟ ꯆꯥꯝꯅꯕ ꯄꯣꯠ ꯑꯗꯨꯗꯣ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯕꯦꯝꯕꯨ ꯀ꯭ꯔꯥꯐꯅ ꯁꯦꯝꯕ ꯃꯑꯣꯡꯒꯤ ꯑꯁꯤꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯏꯄꯨꯅ ꯁꯦꯝꯃꯤ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤ ꯑꯗꯣ ꯏꯄꯨꯗꯒꯤ ꯑꯣꯏꯅ ꯀꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯕ ꯌꯥꯏ ꯑꯗꯣ ꯏꯄꯨꯗꯒꯤ ꯑꯣꯏꯅ ꯈꯪꯉꯁꯤ ꯑꯗꯣ ꯏꯄꯨꯒꯤ ꯌꯨꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯏꯄꯨ ꯍꯧꯖꯤꯛ ꯈꯨꯠꯇ ꯁꯥꯔꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯂꯧꯔꯒ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯌꯥꯝ 이쁘 누가리고 그노 이쁘나 뽀 차이제 매암다 잉한가이나 같이 그노 떠버니 이쁘 그리 뽀는 차이세 어디 수금바 디자인기 가라 픽바다 쪼바 마차 디자인 자미 같이 이몽다수 레이 에이 매암다 쟁할게 같은 마카다 아도 이쁘나 호직 샤리세 그리 이쁘 수금바 아시 디자인 아니 따로나 아떼이 막 치냐 뭐 방가 합나 봐 아베 카라이 롱 중권 야미다 뭐 아도 이쁘 깨노수 샤버 거의 팽가롭시주 샤버 뱅가롭게 이차자 이런 거 사이 이쁘기 나오는 바스나 팽가롭 샤버 ꯑꯗꯨꯒꯩꯗꯤ ꯑꯁꯤꯁꯦ ꯏꯄꯨ ꯑꯩꯈꯣꯏ ꯀꯔꯤ ꯌꯨꯝꯗ ꯁꯨꯝ ꯂꯧꯕ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯗ ꯄꯨꯔꯒ ꯂꯧꯔꯤꯕꯣ ꯌꯨꯝꯗ ꯄꯤꯕꯕꯨ ꯉꯝꯗꯦ ꯂꯧꯕꯗ ꯃꯤꯅ ꯌꯥꯝ ꯑꯁꯤꯁꯦ ꯃꯤꯇꯩꯅꯇ ꯂꯧꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯧꯏꯗ ꯃꯌꯥꯡꯁꯨ ꯂꯧꯏ ꯂꯟꯅꯥꯏꯁꯨ ꯂꯧꯏ ꯃꯥ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯡꯁꯨ ꯂꯧꯔꯤ ꯑꯁꯤꯁꯦ ꯂꯧꯏ ꯑꯗꯨꯒꯩꯗꯤ ꯑꯁꯤꯁꯦ ꯕꯖꯥꯔꯗ ꯄꯨꯈꯠꯅꯗꯤ ꯌꯣꯟꯕ ꯌꯥꯗꯦ ꯕꯖꯥꯔꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯑꯦ ꯄꯤꯕꯕꯨ ꯉꯝꯗꯦ 이쁘 후직 사리시 아수마이나 어디로 나타 시가 카라 픽도로 픽거니 카라 픽버디 마키 오케이 두 이쁘 케노 아시세 사바 마시다 호갈리로 그렇죠 아두가 끼아니 디장이고 나 마차 사르디 노데 로이다 그래 저거 사르디 정이자 이 정이 파분 뭐 혼자도 이제 숨어있잖아 시기 마차는 보이게 ꯑꯗꯨ ꯑꯁꯤꯁꯦ ꯆꯍꯥ ꯋꯥꯅꯁꯨ ꯁꯥꯕ ꯖꯥꯕ ꯑꯁꯤꯁꯦ ꯋꯥ ꯃꯈꯜ ꯂꯩ ꯁꯥꯕꯒꯤ ꯕꯦꯇꯨ ꯍꯥꯏꯁꯤꯅ ꯁꯥꯏ ꯑꯇꯩ ꯋꯥꯅ ꯁꯥꯕꯁꯦ ꯄꯣꯠ ꯐꯠꯇꯦ ꯕꯦꯇꯨ ꯍꯥꯏꯕ ꯋꯥꯗꯨꯅꯇ ꯁꯥꯕꯗꯣ ꯑꯁꯤꯁꯦ ꯆꯥꯎꯕ ꯄꯤꯛꯄꯒꯤ ꯀꯩꯅꯣꯗ ꯃꯃꯜꯁꯨ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯆꯥꯎꯔꯦ ꯄꯤꯛꯑꯒꯅ ꯄꯩꯁꯥ ꯄꯤꯛꯑꯦ ꯑꯆꯧꯕꯗ ꯆꯅꯤꯄꯥꯟ ꯐꯥꯎ ꯌꯣꯜꯂꯦ ꯈꯔ ꯄꯤꯛꯇꯛꯇꯔ ꯑꯗꯨꯝ ꯆꯥꯝꯃꯔꯤ ꯆꯍꯨꯝ ꯆꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯌꯣꯜꯂꯦ ꯅꯣꯡꯃꯗ ꯄꯤꯛꯇꯛ ꯇꯧꯕꯁꯦ ꯑꯃ ꯑꯃꯗꯤ ꯍꯦꯟꯕ ꯉꯝꯗꯦꯗ ꯃꯁꯤ ꯐꯥꯕ ꯄꯨꯟꯕ ꯌꯥꯝꯃꯤ ꯃꯄꯥꯟꯕꯨ ꯀꯣꯛꯀꯗ꯭ꯔꯥ ꯃꯄꯥꯟ ꯄꯨꯟꯒꯗ꯭ꯔꯥ ꯃꯈꯣꯡ ꯃꯔꯤꯃꯨꯛ ꯄꯥꯟꯅꯕ ꯂꯥꯒꯤ ꯑꯁꯤ ꯃꯈꯣꯡ ꯑꯗꯨꯒꯩꯗꯤ ꯑꯁꯤꯁꯨ ꯐꯥꯔꯤꯅꯦꯕ ꯐꯥꯔꯤꯅꯤ ꯁꯤꯁꯦ ꯇꯣꯉꯥꯟꯅ ꯂꯩꯗꯣꯏꯅꯤ ꯇꯣꯉꯥꯟꯅ ꯑꯗꯨꯁꯨ ꯈꯣꯔꯁꯅꯤ ꯑꯁꯤ ꯈꯣꯔꯁꯅꯤ ꯂꯩꯁꯨ ꯁꯤꯒꯁꯦ ꯐꯥꯔꯤꯁꯦ 이쁘 아시세 수마이나 카라 아픽버기디 시 투목시나 떠오래 카라 아쪽버기 어라가나 투목 카라 아쪽보다 떠오래고 투목 카라 아쪽보다 떠오래 야야 시주 도주 투목 짜오디 포트 짜오디 아픽버시가 그런 누나이게 아쪽보가 아쪽보디 마차로 마차디 야우도 수자이 좀 툭는 메는 사고 그럼 와이에 좀 아이 퍼마마 하빠이 왜 아시 사이즈 수마이 카라 짜오다가 ꯑꯗꯣ ꯏꯄꯨ ꯁꯤꯗꯩꯁꯤꯗ ꯏꯄꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯁꯨ ꯎꯏ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯐꯪꯉꯛꯄꯅꯣ ꯁꯤꯁꯦ ꯑꯝꯇꯪ ꯋꯥꯔꯤ ꯇꯧꯕꯤꯌꯨ ꯐꯖ ꯃꯁꯦ ꯑꯩꯅ ꯆꯍꯤ ꯁꯣꯟꯕꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯆꯍꯤ 3-4 ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯁꯥꯕ ꯄꯣꯠꯁꯦ ꯄꯣꯠꯂꯝꯁꯦ ꯑꯥꯗ ꯄꯥꯅꯥ ꯇꯪꯒꯥꯒꯨꯝꯕ ꯆꯦꯅꯥꯃꯨꯛꯀꯨꯝꯕ ꯁꯤ ꯄꯨꯅ ꯆꯠꯈꯤꯌꯦꯕ ꯑꯗꯣ ꯑꯥꯗ ꯀꯩꯅꯣ ꯑꯩ ꯄꯣꯠꯇꯨ ꯌꯦꯡꯅꯔꯒ ꯃꯈꯥꯗ ꯃꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯗ ꯄꯥꯝꯅ ꯑꯩꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯤꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯄꯤꯔꯛꯏ ꯑꯗꯨ ꯂꯨꯄꯥ 500 ꯑꯃꯁꯨ ꯄꯤꯔꯛꯏ ꯐꯤꯖꯨꯞ ꯁꯥꯟ ꯑꯃꯁꯨ ꯄꯤꯔꯛꯏ 이쁘기 ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯄꯤꯔꯛꯑꯦ ꯍꯥꯏꯕ ꯑꯗꯣ 이쁘 ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯗ 이쁘 ꯇꯔꯣ ꯁꯥꯏꯁꯦ ꯁꯨꯃꯥꯏꯅ ꯆꯦꯟꯖꯥꯃꯨꯛ ꯀꯩꯀꯥꯁꯦ ꯍꯧꯖꯤꯛꯇꯗꯤ ꯍꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯏꯇꯥꯔꯦ ꯃꯤꯇꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯁꯥꯕꯁꯤ ꯅꯟꯗꯣꯔꯤꯗꯁꯨ ꯁꯥꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯃꯤꯅ ꯀꯌꯥ
ꯃꯗꯨ ꯀꯩꯅꯣ ꯇꯧꯅꯗꯦ ꯑꯩꯁꯤꯅ ꯑꯍꯦꯟꯕ ꯆꯠꯂꯤ ꯑꯩꯈꯣꯏ ꯚꯥꯅꯨꯒꯥꯁꯨ ꯃꯅꯨꯡꯗꯗꯤ ꯏꯄꯨꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯇꯩ ꯂꯩꯇꯦ ꯑꯇꯩ ꯃꯄꯥꯟꯗ ꯅꯣꯟꯊꯣꯔꯤꯗꯁꯨ ꯂꯩ ꯂꯩ ꯑꯇꯩꯗꯗꯤ ꯂꯩꯇꯦ ꯑꯣ ꯑꯗꯨꯗꯩꯗꯤ ꯏꯄꯨꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯔꯦ ꯁꯤꯁꯦ ꯁꯥꯔꯛꯄ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯩ ꯁꯥꯔꯛꯄ ꯑꯗꯨꯝ ꯁꯥꯕꯗꯤ ꯆꯍꯤ ꯀꯨꯟꯊ꯭ꯔꯥ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯁꯥꯕ ꯍꯧꯔꯦꯗ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯍꯩꯖꯕꯅꯦꯕ ꯇꯝꯕ ꯈꯣꯠꯅ ꯑꯗꯨꯝ ꯇꯧꯕ ꯏꯄꯨꯒꯤ ꯏꯄꯨꯊꯧꯗꯨꯁꯨ ꯁꯥꯔꯝꯕꯣ ꯍꯥꯟꯅ ꯑꯗꯨꯗꯩ ꯍꯩꯔꯤꯕꯣ ꯁꯥꯗꯦ ꯑꯩ ꯃꯥꯃꯣ ꯂꯩ ꯃꯥꯃꯗꯨꯗꯩ ꯑꯣꯖꯥ ꯈꯔ ꯁꯥꯕꯅꯦ ꯇꯝꯕꯅꯦ ꯑꯗꯣ ꯏꯄꯨꯁꯤꯒꯤ ꯆꯍꯤꯁꯦ ꯀꯌꯥ ꯐꯥꯔꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯄꯣꯛꯄꯁꯤ 1939ꯗ ꯄꯣꯛꯄꯅꯦ ꯖꯅꯋꯥꯔꯤ 1 ꯖꯅꯋꯥꯔꯤꯗ ꯏꯄꯨꯒꯤ ꯑꯃꯈꯛꯀ ꯇꯥꯔꯝꯃꯤ ꯏꯄꯨꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯁ꯭ꯀꯨꯜꯗꯒ ꯇꯥꯛꯑꯝꯃꯤ ꯍꯥꯏꯅ ꯇꯥꯝꯃꯤ ꯃꯁꯤ 64 ꯑꯁ꯭ꯋꯥꯏꯗ ꯑꯩ ꯁ꯭ꯀꯨꯜ ꯀꯥꯝꯃꯤ ꯆꯍꯤ 5 ꯑꯗꯨꯒꯤ ꯃꯈꯥꯗ ꯁ꯭ꯀꯨꯜꯁꯤ ꯄꯟꯆꯥꯌꯠꯅ ꯃꯥꯁꯤꯛ ꯄꯦꯁꯤ ꯄꯨꯕ ꯉꯝꯗꯅ ꯑꯗꯨꯒ ꯇꯣꯛꯊꯣꯛꯈꯤꯕꯅꯦꯕ ꯁ꯭ꯀꯨꯜꯁꯤ ꯇꯣꯛꯑ ꯃꯈꯥꯗ ꯑꯩ ꯑꯇꯩꯗꯤ ꯁꯨꯗ꯭ꯔꯦ ꯁꯣꯝꯗ ꯇꯥꯔꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯂꯧ ꯀꯩꯀꯥ ꯂꯤꯡꯕ ꯈꯣꯠꯄ ꯇꯧꯕ ꯏꯄꯨ ꯑꯁꯤꯒꯩꯁꯤꯒ ꯁꯥꯅ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯡꯁꯦ ꯀꯔꯤꯅꯣ ꯆꯤꯟꯖꯥꯃꯨꯛꯀꯤ ꯍꯧꯒꯠꯂꯛꯏꯅꯤ ꯑꯣ ꯑꯁꯤꯁꯦ ꯆꯦꯟꯖꯥꯃꯨꯛ ꯑꯣꯏꯗꯣꯏꯃꯤꯅꯦ ꯑꯣ ꯑꯅꯤꯅꯤ ꯁꯥꯒꯠꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯏꯃꯨꯡꯗꯁꯨ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯅ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯋꯥꯎ ꯁꯤꯒꯩ ꯃꯆꯥꯁꯤ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯒꯩꯗꯤ ꯁꯤꯒꯩꯁꯤꯒ ꯈꯔꯥꯏꯁꯨ ꯂꯩꯔꯦ ꯂꯣꯡꯁꯨ ꯂꯩꯔꯦ ꯏꯄꯨꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯍꯩꯀꯣ ꯑꯁꯤꯒꯩꯁꯤꯒ ꯆꯦꯟꯖꯥꯃꯨꯛꯁꯦ ꯃꯈꯣꯡ ꯄꯥꯟꯕꯤꯁꯨ ꯂꯩꯔꯦ ꯃꯈꯣꯡ ꯄꯥꯟꯗꯕꯤꯁꯨ ꯂꯩꯔꯦ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯆꯍꯤ 2-3 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯁꯨꯇꯪ ꯄꯤ ꯍꯥꯏꯁꯦ ꯆꯦꯟꯖꯥꯃꯨꯛ ꯃꯆꯥ ꯑꯃ ꯄꯤꯔꯛꯑꯦꯕ ꯁꯤꯒꯩ ꯍꯦꯟꯅꯁꯨ ꯄꯤ ꯅꯨꯡꯁꯤꯕꯅ ꯑꯩꯅ ꯏꯄꯨꯅ ꯁꯥꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯄꯨꯅ ꯍꯥꯏꯌꯦꯕ ꯉꯁꯤ ꯑꯌꯨꯛꯇꯁꯨ ꯃꯌꯥꯝ ꯑꯃ ꯈꯔꯈꯛ ꯂꯧꯕ ꯂꯥꯛꯏ ꯍꯥꯏꯅ ꯑꯗꯨꯅ ꯄꯣꯠꯁꯦ ꯈꯤꯇꯪꯗꯤ ꯂꯤꯛꯑꯦ ꯄꯣꯠ ꯂꯤꯛꯄꯕꯨꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯑꯗꯨꯒ ꯑꯁꯤꯒꯩ ꯑꯃꯨꯛ 2-3 ꯉꯁꯤ ꯍꯦꯛꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯏꯄꯨꯒꯤꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯁꯥꯖꯟ ꯁꯤꯒꯩꯁꯤꯒ ꯁꯣ ꯇꯧꯅ ꯊꯝꯃꯒ ꯑꯗꯨꯝ ꯂꯧꯔꯦ ꯍꯥꯏꯕ ꯃꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯚꯥꯟꯗ꯭ꯔꯥ ꯍꯥꯏꯔꯣ ꯖꯍꯥ ꯑꯦꯅꯤ ꯊꯕꯛꯇ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯝꯕꯁꯦ ꯆꯦꯟꯖꯥꯃꯨꯛꯇꯅ ꯆꯥꯝꯕꯗꯤ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯒꯩꯗꯤ ꯉꯧꯊꯣꯡ ꯆꯥꯝꯕꯩ ꯑꯦꯅꯤ ꯄꯣꯠ ꯍꯥꯏꯔꯣ ꯁꯤꯒꯩꯁꯤꯒ ꯆꯥꯝꯕꯅ ꯅꯨꯡꯉꯥꯏꯗꯨꯒꯩꯗꯤ ꯈꯔꯥꯏꯁꯨ ꯂꯩꯔꯦ ꯂꯣꯡꯁꯨ ꯂꯩꯔꯦ ꯑꯁꯤꯒ ꯂꯩꯔꯤ ꯄꯣꯠꯁꯤꯡꯁꯦ ꯃꯤꯇꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯁ ꯗꯔꯀꯥꯔ ꯇꯥꯒꯗꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯅꯥ ꯇꯪꯒ꯭ꯔꯥ ꯌꯩꯈꯠꯄꯩ ꯀꯩꯅꯣ ꯄꯣꯠꯁꯦ ꯑꯣꯏꯔꯣ ꯈꯔꯥꯏꯁꯦ ꯑꯣꯏꯔꯣ ꯂꯣꯡꯁꯦ ꯑꯣꯏꯔꯣ ꯂꯣꯡꯁꯤꯒꯅ ꯑꯩꯈꯣꯏ ꯀꯕꯣꯛ ꯆꯤꯅꯤ ꯇꯣꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯇꯧꯅ ꯂꯩ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯃꯌꯥꯝꯗ ꯖꯦꯍꯟ ꯀꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯤ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯑꯁꯤꯒ ꯂꯩꯔꯤ ꯄꯣꯠꯁꯦ ꯈꯔꯥꯏ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯏꯄꯨ ꯈꯔꯥꯏꯒꯤꯔꯣꯁꯦ ꯑꯣ ꯄꯣꯠꯁꯦ ꯆꯥꯎꯅ ꯍꯧꯔꯒ ꯂꯩꯌꯦꯕ ꯁꯤꯁꯦ 이쁘로 샬라고 가시기 ꯀꯌꯥ ꯐꯖꯅ ꯇꯨꯆꯅ ꯄꯨꯁꯜꯂꯛꯈ꯭ꯔꯣ ꯑꯗꯩꯗꯤ ꯍꯣꯏ ꯐꯟꯅ ꯂꯩꯔꯕꯨꯗꯤ ꯇꯦꯛꯈꯤꯕ ꯌꯥꯏ ꯖꯥ ꯇꯧꯈꯤꯕꯁꯦ ꯄꯥꯛꯄ ꯐꯖꯔꯤ 이쁘 씨 당근비랑으로 아니냐 롯데리 이쁘 시계시수 이쁘는 사리로 시각이시 그놈 하다네 잼박 이제 사도본 뭐 여기 어 이쁘 젤로에 헤이보 하이로다 ꯑꯁꯤꯁꯨ ꯀꯩꯅꯣ ꯏꯄꯨ ꯃꯇꯣꯟꯗꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯛꯇ ꯂꯩꯖꯦ ꯑꯁꯤꯁꯨ ꯑꯇꯥꯡꯕꯝꯅꯤ ꯀꯩꯅꯣ ꯃꯤꯅꯤ ꯀꯌꯥ ꯅꯨꯡꯉꯥꯏꯐꯝ ꯂꯩꯈ꯭ꯔꯕꯅꯦ ꯃꯥ ꯇꯨꯁꯤꯐꯝꯁꯤꯗ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯦ ꯏꯄꯨꯅ ꯁꯥꯕ ꯆꯦꯟꯖꯥꯃꯨꯛ ꯑꯗꯨꯗꯒꯤꯗꯤ ꯈꯔꯥꯏ ꯂꯣꯡ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯂꯩꯕ ꯍꯤꯡꯗꯣ ꯑꯗꯣ ꯏꯄꯨꯒꯤ ꯃꯅꯥꯎ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯥꯎꯅ ꯐꯦꯡꯒꯥꯔꯨ ꯁꯥꯏ ꯍꯥꯏ ꯑꯗꯣ ꯏꯄꯨꯗꯨꯒꯤ ꯌꯨꯝꯗꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯏꯄꯨꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯣꯡꯃ ꯏꯄꯨ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒ ꯀꯥꯏꯅꯔꯁꯤ ꯑꯣꯀꯦ ꯕꯥꯏ